Sanbi ama Mangak Kaklamlaga Masa Pukhre Tabada yamna ki hanggoiningai oiba thokdok oina Laibak pokpa numitki numidangda Nambol Municipal Council gi Ward number 18 Hana Ward number 3 gi manung chalamba Poijing tera makhong haina khangnaba Laichombam Lalita bigi yumge sangoldage hauji macha pokadabagi ngaiduna leiriba Sanbi ama numidangda thauri chingduna pukhraga meter sani lapa Tonjau leirak hairaga khangnaba mafamda puthok Sanbi gi makok amade masa laukthok masadu puraga chatkhre hairiba numit asida Sanbi gi thongalda nongmai round ahumlom kaplam khisu haire thokdok asi tera makhong makha development committee maira paibi amadi tera makhong youth club and library gi maikei dagi huran basing chairak pibi naba mari le naba sing da khangalak le naga political issue gi waroisin purakpaga MLA Hompumak resign tawgane Rio Bharat Sarkar amasung NSN IM anigi marakta chathariba santi gi wari asigi waroisin athuba matamda puraklagani haibagi thajaba lei matam kuiraba naga political issue asigi waroisin hek purakpaga Nagaland gi MLA Hompumak resign tawnaba sem saduna lei haina Nagaland gi Chief Minister Nephew Rio na phongdokhre mahakna makhata na phongdokibada naga political issue asigi waroisin puraknaba NSN IM ge lusing basing hauji Delhi da kem tawduna leiribane miyamna sumasigi solution athubada purakani haibagi asa tawde naga political issue asigi waroisin purakpa tarabade interim period ki oina alternative arrangement ama semgadabane NSN IM ge top leader sing hauji Bharat ki Prime Minister Narendra Modi ga wari shananaba kem tawduna leire wari shanaba sigi waroisin purakpa tarabade haujik leriba Nagaland Legislative Assembly ki MLA Hompu ase loinamag resign tawkiba tarabade democracy gi matungin na anauba mikhalama pangthokpa tabani haina phongdokhe Khongjom War Memorial Complex masak thokpa ohennabagi damag chahi khudingi lupa lakh tara thamlagane Chief Minister Khongjom War Memorial Complex ta Chief Minister Indigenous Martial Arts Academy na nauna sangbat sagatpa open gym ngasi Manipur gi Chief Minister N Biren hongnabi matungin na sangaduna miyamda sinakhreng ngasi gi open gym sangabagi thawramadu da Chief Minister N Biren hai Khongjom War Memorial Complex ase masak thokpa complex ama ohenanaba chahi khudingi lupa lakh tara khaktuna thamlagani hai khe mahakna makha taraduna phongdokhibada Manipur da lariba sing ase tanglaga leiba kanasu yaude aikhoi khuding ase Manipur gi yumbu ngaktane khanbiyo Ngarang nahal Meghalaya da Manipur dagi drug ka konana lupa crore ama makhairom ka konana miyoi ahum phare haire makhoi sing adu kadai dagi oiramme Kwakta dagi Churachandpur dagi ni hai pawadu khabar da ubada yamna saunenge ikai ba khajik khangna se yum leitre yum sare cheng leitre seng pire ana yek yaurakpada layeng ningai se leitre lemna layeng leng masidagi hena pamli basi karino hena pamlagana thabak suro thika tawbiro lainga ki scheme kaya ama leibasi lauthabiro haina mahakna phongdokhe thauram madu da wangjing ten tha kendra gi MLA Paunam Brojen Thobal DC Ahanthem Subas Thobal SP Yuge Chandra Hobijam amasung lainga ki tongan ba miyoi kayasu saruk yakhe ahan ba Chief Minister Sagol Kangjai Championship hogdokhrei Manipur Police ki battalion khudingmakta sagol tara yoknaba budget sel hablagane Chief Minister Manipur Police ki battalion khudingmakta yamdrabada sagol tara yoknana bahonaragane masigi budget hamnaba commitment pikhre mapandagi mi lakpagumba achauba thoramda aikhoi gi yellow pizol set pa sagol tongba police sing samgatuna taramna okane masining thau palingai matamda tawramba mawong adu lainga asina Mutana bahona bani haina Manipur gi Chief Minister N Biren phongdokhre waphamasi Chief Minister N Biren ngarang Kangla da han ba Chief Minister Sagol Kangjai Championship hogdokpada phongdokhibane mahakna makhata na hai Manipur gi Sagol Kangjai malem da polo haina maming chatle masi puwari na khudamne Silsar da British na Sagol Kangjai shanana ba Manipur dagi kaubadagi polo kaukhibane Manipuri singi khwaidagi soiribade aikhoi gi oiba masana amade polam sing mapan gi miyoi singna pamnabada aikhoi gi ni haibagi chauthokba haijade Sagol Kangjai khaki natte leibak asibu kana bohona bada sisinnakhibane Sagol lanmi haina leiramliba se mitop gi natte lamdam asigi ipai pusing na hokdoklamba ne
Ngasigi sagol kangjay hogdogliba sigi wahanthok yamna lay. Sagol kangjay asi madugi kanghu adu paithoroglaga pangadra haina lai phauba mayamna kinai haikhe. Phaubai mai thadok pikraba lawmi singda MLA Ramesorna phau mateng pangkhre. Phaubai mai thabada senaba sing phaganaba CM na mari leinaba singda khangan khre Ramesor masa khangdaba miyoi kharana phaubai mai thadok pirambadagi amangata thokraba Thoubal district ki khangabokki lawmi gi imung anida Planning and Development Authority ki chairman su wairiba Kairao Assembly Constituency gi MLA Laurembam Ramesor ga loinana Salai cha pibarel punsi marup ki Thomi singa loinana phauwalaga mateng pangkhre Phaubai mai tharambagi thodokta senaba sing phaganaba mari leinaba singda khangan khre haina MLA L Ramesor na phongdokkhre Manipur asi Tripuragum masagi maramda yelomi sing minority wairaklagane Eastern Liangmai Illegal immigrant sing masing langamdana changsilakpana Manipur gi lairiba independent issue asigi matangda laingang na chapsaba thabuk paikhatrabade Manipur asi Tripuragum masagi maramda minority wairaklagani haina Eastern Liangmai Naga Chief Chairman Association ELN CCA na phongdokkhre Aroi bada tabiri bapum namak po thagat jare